Marang kaina pangliba lafoi chaduna hakchangmu nada yektuna lehenaba honasi. Mahauksana malem asida pangliba hei makhal ayama miyoibe hakchana kanaba piba ngakthani uhei amaga mahau manadabagum makoina aikoi miyoibada piriba kannabasingchu manade. Uheida kahena sinba kahena tumba khaba amadi phakpagi mahau chenba uhei makhal kaya leiri. Isam chamba uhei singchu leitaba nate mahausana pangliba uhei wai sing chabana hakchana kanaba pi haiba khangbadagidi miyoi ayamna uhei sing marang kaina chanaba honaragli. Adubu uhei chabana aikhoida matau karna kanaba pibagi hai matangdadi aikhoina nongmata thijuluba taude. Miyamna khwaidi pamna chanariba uhei singi manungda lafoi su amani kanaraba machal kaya marum yaurba lafoi ani khak charabadi chak chara ama chabaga chap manana kanaba phange haina akhangai singna phongdokpa laikhrabani. Masigi maruiba maramdi lafoida makhal kayagi nutrient vitamin fiber loinana sucrose amadi fructose kumba nesen sugar yaubnane yengbada masak phajaba hangapan machugi masa nanba lafoi amunba chaning loidaba kanabu lenamgadagi. Adubu mafam kayada napu machu sanglaktuna khamjillakpadagi masak thijalaglagbadi lafoidu patle chabada kanaroi khanuna langthongnai. Hiram asigi matangda akhangai singna haribadi lafoigi masida napu machu sanglaktuna khamjillakpagi sang heli makai hakchana kanabai heli haibasini. Lafoi amunbada tumor necrosis factor TNF ki sang wangna yaubana cancer laina ngakthokpa ngami hairi. Masigi sumathakte immune system mapang kanklanba maramna depression constipation thabak saba blood pressure wangba ulcer amadi e watpagi khudong chadaba kohalli hairi. Akhangai singna hari sahi chupa phangliba amasung ihong hongba lafoi kanaba kayamarum lei. Lapu pambidagi horaga la lafoi amadi lapu tharona singba punamak loina kanaba ngaktane. Lafoi amakak sabda calorie samanga manga phangba ngamba maramna khudakta haksang tekhalali. Magnesium amsung potassium marang kani yauba lafoi sang naina sarabdi masal pothahan baga loinana khong khut sithaba amadi tumlingida masal chenkhalakpagi awaba kokhalle. Potassium marang kaina yauba lafoi chabana blood pressure regulate tauba maramna heart attack amadi stroke tauhande chakhaude acid thorakpagi sang hanthanba maramna ulcer amsung acidity gi khudongchadaba kokhalle. Fiber amadi pectin marang kaina yauba lafoi chabana khong hamba sang naihali amasung constipation gi awaba kokhalle. Kanagumbana khong hamthabadagi hakchang chokthakba tabdi lafoi chaba matamda hakchang kankhalale. Diarrhea tawba matamda hakchang nagi mahi amsung electrolyte yamna mangkiba maramna dehydration gi khudongchaba yamna mayoknare. Adubu lafoi chaba tarabdi mangkiba potassium gi saruk punamak khudakta phangba ngamba maramna hakchang kankhalai. Khong hamthaba thoklabdi mangkiba potassium menkhalatnabagidamak lafoi chasinggadabani. Lafoi da yauba fructo oligo saccharides FOS da probiotic ki magun chele masina intestine da afaba mahik ki masing hengalhanba maramna pungnungda nungsit kahande hakchangna calcium chupsinbada su mating pangba maramna sarugi mapang kankhalale changna lafoi chabdi hakchangdagi aihenba mahi lokthokibada mating pangbaga loinana kidney da nung lehande amsong hakchang manunggi amotpasing sengdoi. Kanagumana tumba yadabagi awaba mayoknarabadi changnana lafoi chaba kanagani. Lafoi da yauba tryptophan na brain jauraga serotonin do onthore. Masina wakhal nungainbaga loinana concentration gi level wangkhalale. Lafoi chabdi sexual hormone putorokpada mating pangba nutrient sing phangba ngambanina phinunggi hakchang mapang kankhalna lehelle. Hakchangna serotonin putokpagi khal kahendaba maramna jumban punsi mareng mahau tholi hari.